그나노 와이차이도 이마나 비네 아이는 디 온라인 클래스 동남니는 폰가 레비레 두가 누파가 와리샤니 말리네 그나 누파가 노가 나 와리샤니도 이마나 비냐가 가리기나 말하면 비록 폰도 이마나 비냐니 비록 할로 할로 난 그나노 니하네 빵 거기는 건전지대 Daray ni Hani. Mana bini? Lagi ke wali dah sum tong dewan. Lagi mahal na ba? 오 낭디 라이 빠로 있어 오 나마나 비시주 라리 그라 빠 한기게 낭디 라리 빠 도로 오래 농산으로 고 Oh, tama. 오 담담 चलो जागला संतुल बोलू छो फोन के को न पायो छो मथा याम सारी जाने सबसिको वारी가 사는 냄새는 많아 अदुबुदि ममानबिनि मिंना नेहा ꯃꯣꯏ ꯃꯌꯥꯝꯕꯗꯨꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔ ꯖꯥꯠꯂꯥ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯏꯈ꯭ꯔꯦ ꯃꯥ ꯁꯣꯏꯗꯅ ꯆꯤꯡꯅꯔꯝꯕ ꯌꯥꯏ ꯆꯤꯡꯅꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯍꯥꯠꯇꯣꯛꯅ ꯂꯣꯏꯔꯒ ꯃꯉꯝ ꯃꯌꯥꯝꯕ ꯆꯠꯈ꯭ꯔꯦ ꯈꯪꯉꯗꯤ ꯃꯥꯁꯨ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯏꯅ ꯍꯧꯖꯤꯛꯐꯥꯎ ꯇꯧꯔꯛꯇꯦ ꯇꯧꯈꯤꯁꯤ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝꯕꯅꯤ ꯀꯥꯏꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯅ ꯍꯧꯈꯤꯗ꯭ꯔꯦ ꯁꯥꯖꯟ ꯅꯨꯡꯃꯨꯛ ꯋꯥꯉꯥꯡꯄ꯭ꯔꯥ ꯀꯩꯅꯣ 부디니엘레는 시대야 니하 뭐 덕생기래 안노니네 ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯣ ꯃꯌꯥꯝꯕꯁꯤꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯇꯧ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ 할로 Tay. 니하 나죠 ꯑꯩ ꯄꯤꯌꯥꯒꯤ ꯃꯌꯥꯝꯕꯅꯤ ꯑꯗꯨ ꯑꯩ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯁꯥꯎꯕ꯭ꯔꯅꯦ Saude na kanda. ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯇꯥꯕꯗ ꯐꯖꯕ ꯌꯥꯝ ꯅꯨꯡꯁꯤꯍꯟꯕ ꯑꯃ ꯄꯣꯛꯑꯦꯕ ꯊꯃꯣꯏꯁꯤꯗ ꯑꯗꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯨꯕꯗ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯂꯧꯔꯒꯦꯅ ꯂꯦꯞꯄꯦ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯤꯅꯦ ꯍꯥ ꯀꯔꯤ ꯃꯌꯥꯝꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ ꯋꯥ ꯀꯥꯏꯅꯔꯛꯄ ꯇꯥꯔꯦ ꯑꯩ ꯃꯕꯨꯡ ꯑꯃꯨꯛ ꯁꯥꯔꯒꯦ ꯑꯩꯅꯤ ꯍꯩ ꯀꯅꯥꯅꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ Imana bini na. ꯃꯌꯥꯝꯕꯔꯣ ꯀꯩꯅꯣ ꯀꯅꯥꯅ ꯃꯥꯟꯅꯕꯤꯗꯦ ꯀꯗꯥꯏ ꯐꯣꯟꯗꯣ ꯄꯤꯔꯣ ꯍꯜꯂꯣ ꯀꯅꯥꯅꯣ ꯑꯣꯏꯅꯤ ꯅꯪ ꯑꯩꯁꯨ ꯉꯁꯥꯏ ꯅꯤꯍꯥꯗꯨꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯑꯗꯨꯗꯕꯨ ꯈꯪꯗꯣꯛꯀꯦꯅ ꯇꯧꯔꯤꯕꯅꯦ ꯊꯝꯃꯣ